ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯉꯥꯟꯕ ꯃꯥꯏꯕꯝ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛ ꯏꯁꯤꯡꯒꯤ ꯄꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯝ ꯑꯗꯨꯗꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯏꯁꯤꯡ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯃꯤꯗꯥꯡꯕꯨ ꯍꯦꯛ ꯇꯥꯈ꯭ꯔꯕꯗꯤ ꯄꯝ ꯑꯗꯣꯝꯗ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯑꯃꯝ ꯃꯊꯦꯡ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯗ ꯄꯝ ꯃꯈꯣꯡ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯌꯥꯗꯨꯅ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯈꯤ ꯍꯥꯏꯅꯩ꯫ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯀꯧꯔꯨꯕꯗꯁꯨ ꯈꯨꯝꯗꯅ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯨꯝꯅ ꯍꯥꯏꯅꯔꯛꯈꯤ, ꯂꯨꯗꯨꯔꯤꯗ ꯈꯨꯟꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯃꯊꯤ ꯄꯣꯡꯕ ꯍꯧꯔꯛꯂꯕ꯫ ꯃꯃꯥꯡꯗ ꯌꯦꯡꯕꯤꯔꯝꯕ ꯃꯥꯏꯕ ꯑꯗꯨꯁꯨ ꯈꯨꯟꯒꯤ ꯈꯟꯕꯗ ꯊꯋꯥꯏ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯐꯝꯗꯒꯤ ꯀꯟꯕꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯩꯕ ꯃꯥꯏꯕꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥ ꯈꯛꯇꯅꯤ ꯈꯨꯜꯁꯤꯗ ꯈꯔ ꯑꯍꯩꯕ ꯃꯥꯏꯕ ꯍꯥꯏꯕꯕꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯗꯤ ꯄꯝ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯅꯔꯝꯗꯦ꯫ ꯏꯁꯤꯡꯅꯒ ꯋꯥꯕꯒ ꯊꯪꯅꯕ ꯈꯨꯟ ꯇꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥꯟꯅꯕ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯑꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯔꯨꯕꯅꯤ꯫ ꯃꯃꯤꯡꯅ ꯌꯥꯀꯨ ꯀꯧꯏ꯫ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯐꯝ ꯏꯁꯤꯡ ꯄꯝ ꯂꯩꯕ ꯑꯗꯣꯝꯗ ꯀꯣꯏꯔꯨꯁꯤ ꯀꯨꯏꯔꯦ ꯑꯗꯣꯝꯗ ꯆꯠꯇꯕ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯟꯅꯕꯗꯨꯅ ꯆꯠꯂꯨꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯟ ꯀꯟꯅ ꯅꯥꯏꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯣꯝꯗꯅꯤ꯫ ꯃꯗꯨꯅ ꯑꯩꯅ ꯏꯃꯥꯟꯅꯕꯗꯨꯗ, ꯚꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯐꯝ ꯖꯒꯥꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯁꯨꯛꯄꯁꯨ ꯍꯦꯜꯂꯦ꯫ ꯑꯗꯣ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯅꯪꯉꯣꯟꯗ ꯈꯨꯜꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯒ ꯀꯔꯤꯃꯠꯇ ꯁꯥꯔꯛꯇ꯭ꯔꯤꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ, ꯚꯥꯏ ꯏꯃꯥ ꯕꯕꯥꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦꯅ꯫ ꯑꯗꯣ ꯄꯝ ꯑꯗꯣꯝꯗ ꯀꯩꯗꯧꯔꯒꯦ? ꯍꯥꯎꯕꯅꯤꯗ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯆꯥꯔꯛꯄ ꯄꯨꯡꯗꯣꯟꯗꯣ ꯑꯗꯨ ꯆꯥꯔꯨꯒꯦ ꯂꯥꯛꯑꯒ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯌꯥꯀꯨ ꯄꯝ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯏꯁꯤꯡ ꯌꯥꯔꯒ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯈꯤ ꯍꯥꯏꯅꯩ꯫ ꯀꯧꯔꯨꯕꯗꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏ꯫ ꯃꯗꯨ ꯑꯣꯛꯅꯔꯨꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯅꯨꯄꯤ ꯑꯗꯨꯅ ꯀꯧꯔꯛꯂꯦ ꯀꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯦ ꯍꯥꯏ꯫ ꯃꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯝ ꯃꯈꯣꯡ ꯑꯗꯣꯝꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯦ꯫ ꯑꯩꯗꯤ ꯀꯤꯕꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯄꯨꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯌꯥꯀꯨꯅ ꯄꯨꯄꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯄꯨꯄꯨ ꯄꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏ꯫ ꯉꯥꯟꯕꯅ ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯄꯨꯄꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯆꯨꯝꯃꯤ꯫ ꯅꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯨꯈꯤꯅꯨ꯫ ꯍꯧꯖꯤꯛ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯈꯔ ꯋꯥ ꯇꯥꯅꯔꯤ ꯂꯥꯏ ꯈꯨꯔꯝꯊꯣꯛꯅꯕ꯫ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝꯕꯤꯅꯕ ꯃꯥꯏꯕꯕꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯃꯥꯏꯕ ꯈꯔ ꯄꯥꯎ ꯐꯥꯎꯅꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯄꯨꯄꯨꯗ ꯑꯃꯨꯛ, ꯄꯨꯄꯨ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯊꯣꯛꯇꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯔꯛꯏꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯄꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯆꯨꯝꯃꯤ꯫ ꯅꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯃꯐꯝ ꯑꯗꯣꯝꯗ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯌꯦꯡꯉꯨ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯝ ꯍꯥꯏꯕꯗꯤ ꯅꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯅꯣꯡꯃ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯝ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯃꯐꯝ ꯀꯔꯥꯏꯗꯒꯤꯅꯣ ꯊꯤꯕꯗ ꯅꯨꯄꯤꯗꯨꯒꯤ ꯍꯧꯔꯛꯐꯝ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯁꯣꯔꯥꯠꯁꯨ ꯅꯤꯡꯊꯤꯖꯅ ꯁꯣꯟꯕꯤꯈꯤ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯣꯔꯥꯠ ꯂꯣꯏꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯄꯝ ꯃꯈꯣꯡ ꯑꯗꯣꯝꯗ ꯆꯪꯉꯨꯕꯗ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯄꯝ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ, ꯐꯝꯃꯒ ꯂꯩꯔꯝꯕ ꯀꯌా ꯑꯃ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯨꯕꯗꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯆꯤꯡꯂꯣꯝꯗ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯀꯥꯈꯠꯈꯤ ꯍꯥꯏ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯁꯨ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯄꯝ ꯃꯈꯣꯡ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯗꯨꯅ ꯃꯐꯝ ꯑꯗꯣꯝꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ, ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯦꯛꯄ ꯆꯠꯄ ꯀꯤꯅꯔꯛꯈꯤ꯫ ꯀꯤꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗꯁꯨ ꯅꯣꯡꯃꯗꯤ ꯈꯨꯟꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ
ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯏꯊꯤ ꯊꯤꯔꯛꯄꯗ ꯀꯣꯟꯅ ꯊꯪꯗ ꯄꯝ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯒꯤ ꯈꯔ ꯀꯥꯔꯒ ꯆꯤꯡ ꯃꯊꯛ ꯑꯃꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯁꯤꯕꯒꯨꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯌꯦꯡꯕꯗ ꯄꯠꯊ ꯄꯨꯝꯊꯕꯒꯤ ꯃꯑꯣꯡꯗ ꯊꯦꯡꯅꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯃꯥꯏꯕꯅ ꯃꯤꯍꯨꯜ ꯂꯩꯔꯤ, ꯂꯥꯌꯦꯡꯕ ꯌꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯂꯥꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯒ ꯁꯤꯈꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯝꯅ ꯄꯥꯎ ꯇꯝꯃꯝꯃꯤ ꯍꯥꯏ: ꯄꯝ ꯃꯈꯣꯡ ꯑꯁꯣꯝꯗ ꯈꯨꯟꯖꯥꯁꯤꯡ ꯑꯃꯠꯇ ꯆꯪꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏ ꯑꯃꯅ ꯑꯔꯥꯝ ꯈꯧꯔꯥꯡꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯄꯝ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯔꯛꯀꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯆꯍꯩꯗꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯔꯛꯑꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯄꯥꯎ ꯇꯝꯃꯝꯃꯤ ꯍꯥꯏ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯈꯨꯟꯁꯤꯗ ꯂꯩꯔꯝꯕ ꯃꯥꯏꯕ ꯑꯍꯩꯕ ꯑꯃꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯥꯏꯕ ꯑꯗꯨꯁꯨ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯗꯨꯅꯅꯤ ꯅꯈꯣꯏꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯈꯤꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯁꯨ ꯚꯥꯏ ꯑꯩ ꯆꯠꯂꯒꯦ, ꯈꯨꯟꯁꯤꯗ ꯑꯩ ꯂꯩꯕ ꯀꯤꯔꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯥ 4-5ꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯄꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯂꯧꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯟꯗꯨꯅ ꯆꯠꯄꯁꯨ ꯀꯤ, ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯇꯨꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯐꯅ ꯃꯁꯤ ꯑꯣꯏꯗꯨꯅꯁꯨ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯗꯕꯅ ꯃꯐꯝ ꯑꯗꯣꯝꯗ ꯀꯤꯔꯁꯨ ꯀꯤꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯅꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏ ꯈꯔ ꯂꯧꯕꯨꯛꯇ ꯀꯨꯝꯕ ꯍꯧꯅꯔꯛꯂꯦ ꯄꯥꯎ ꯇꯥꯅꯔꯛꯄꯗꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯅꯝꯕꯅ ꯃꯐꯝ ꯑꯗꯨ ಲಾಂದುꯅ ꯂꯧꯕꯨꯛꯔꯣꯝꯗ ꯆꯠꯅꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅꯁꯨ ꯕꯕꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥ ꯇꯣꯝꯕ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯧꯅꯔꯒ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯕꯕꯥꯒ ꯑꯩꯒ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯀꯥꯍꯧꯔꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯅꯝꯕꯅꯁꯨ ꯉꯜꯂꯤꯉꯩ ꯌꯨꯝꯗ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯕꯕꯥꯒ ꯑꯩꯒꯅ ꯀꯀꯥ ꯇꯣꯝꯕꯒꯤ ꯂꯧꯐꯝꯗ ꯆꯠꯇꯨꯅ ꯀꯀꯥꯕꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ: ꯉꯥꯟꯕ, ꯕꯕꯥꯒ ꯅꯪꯒ ꯀꯥꯔꯝꯃꯨ, ꯑꯩ ꯊꯕꯛ ꯈꯔ ꯋꯥꯠꯂꯤ, ꯁꯤ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯩꯁꯨ ꯊꯨꯅ ꯀꯥꯔꯛꯑꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ: ꯀꯔꯤꯅꯣ ꯇꯣꯝꯕ, ꯃꯗꯨ ꯌꯥꯗꯦ, ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯛꯄꯅꯤ, ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨ, ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯔꯁꯨ ꯌꯥꯏ, ꯉꯁꯤꯒꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯏ, ꯃꯌꯥꯝ ꯍꯟꯅꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯀꯥ ꯇꯣꯝꯕꯗꯤ ꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ: ꯇꯥ ꯆꯥꯎꯔꯦꯟ, ꯑꯩ ꯑꯗꯨꯝ ꯇꯞꯅ ꯀꯥꯔꯛꯑꯒꯦ, ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯉꯔꯥꯡꯁꯨ ꯏꯅꯥꯎꯆꯥꯗꯣ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯃꯔꯛꯇ ꯃꯌꯨꯝꯗ ꯃꯇꯣꯝꯗ ꯍꯜꯂꯛꯏ ꯍꯥꯏ, ꯀꯔꯤꯁꯨ ꯊꯦꯡꯅꯗꯦꯁꯨ ꯍꯥꯏ, ꯉꯥꯟꯕ ꯅꯪ ꯕꯕꯥꯒ ꯅꯪꯒ ꯀꯥꯔꯝꯃꯣ ꯍꯥꯏꯔꯛꯈꯤ꯫ ꯐꯅ ꯀꯀꯥ ꯇꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯕꯕꯥꯒ ꯑꯩꯒꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯒꯦꯁꯨ ꯂꯣꯏꯁꯤꯜꯂꯨ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ, ꯑꯗꯨꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯉꯩ ꯂꯥꯞꯅ ꯂꯧꯐꯝ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ: ꯇꯣꯝꯕ, ꯑꯩꯒ ꯍꯟꯃꯤꯟꯅꯁꯤ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯝꯃꯨ, ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯎꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯕꯕꯥꯒ ꯑꯩꯒꯅ ꯃꯁꯛ ꯈꯪꯉꯝꯗꯦ, ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ꯫ ꯕꯕꯥꯅꯁꯨ ꯀꯀꯥ ꯇꯣꯝꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯀꯀꯥ ꯇꯣꯝꯕꯅ: ꯇꯥ ꯆꯥꯎꯔꯦꯟ, ꯑꯩ ꯈꯪꯅꯩ, ꯌꯦꯡꯉꯨ ꯃꯥꯁꯨ ꯍꯧꯖꯤꯛꯐꯥꯎ ꯀꯥꯗ꯭ꯔꯤ, ꯑꯩ ꯍꯣꯔꯦꯟ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯑꯒꯦ, ꯉꯥꯟꯕꯒ ꯀꯥꯔꯝꯃꯨ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯑꯩꯒꯁꯨ ꯃꯥꯒ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯍꯧꯔꯤ ꯍꯥꯏꯗꯨꯅ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯁꯨ ꯕꯕꯥꯒ ꯑꯩꯈꯣই ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯀꯀꯥ ꯇꯣꯝꯕꯗꯨꯕꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯕꯖꯥꯔꯥ ꯍꯥꯏꯗꯨꯅ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯒ ꯑꯩꯒꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯒ ꯅꯄꯥ ꯅꯆꯥꯅ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯍꯜꯂꯛꯏꯗꯤ, ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯕꯗꯤ ꯆꯠꯄꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤ, ꯑꯩꯈꯣꯏꯗ ꯗꯁꯥ ꯇꯥꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯃꯥꯗ: ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯥꯗ ꯅꯪ ꯍꯣꯔꯦꯟ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯍꯪꯖꯔꯣ, ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯌꯨꯝꯗ ꯂꯩꯖꯔꯝꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯕꯕꯥꯕꯨ ꯀꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯥ ꯊꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯡ ꯍꯥꯡꯇꯣꯛꯄ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒ ꯀꯀꯥ ꯇꯣꯝꯕꯒꯤ ꯅꯨꯄꯤꯒ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯀꯀꯥ ꯇꯣꯝꯕꯒꯤ ꯅꯨꯄꯤꯗꯨꯁꯨ ꯀꯞꯇꯨꯅ ꯕꯕꯥꯒ ꯑꯩꯒꯗ ꯃꯥꯒꯤ ꯅꯨꯄꯥ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ, ꯉꯁꯥꯏ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕꯅꯤ, ꯀꯔꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯪꯉꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯒ ꯑꯩꯒꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯏꯕꯦꯝꯃ, ꯇꯣꯝꯕꯗꯤ ꯉꯁꯥꯏ ꯂꯧꯐꯝꯗ ꯃꯥꯒ ꯈꯪꯅꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯤꯑꯣꯏ ꯑꯃꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯀꯥꯔꯛꯑꯒꯦꯅ ꯂꯩꯍꯧꯔꯕꯅꯤ, ꯏꯄꯥ ꯏꯆꯥꯅꯁꯨ ꯐꯅꯗꯤ ꯊꯦꯝꯕꯅꯤ,
ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯅꯪꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯇꯧꯕꯗꯕꯨ ꯇꯣꯝꯕꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯏꯄꯥ ꯏꯆꯥ ꯍꯜꯂꯝꯃꯣ ꯃꯤꯑꯣꯏ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯍꯧꯔꯒꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯅ ꯏꯄꯥ ꯏꯆꯥꯁꯨ ꯌꯨꯝꯗ ꯑꯗꯨꯝ ꯀꯥꯔꯛꯑꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯇꯨ ꯉꯁꯥꯏ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯥ ꯐꯅ ꯃꯥꯅ ꯌꯥꯖꯗ꯭ꯔꯒꯁꯨ ꯅꯈꯣꯏꯅ ꯅꯝꯗꯅ ꯄꯨꯔꯛꯑꯣ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯀꯥ ꯇꯣꯝꯕꯒꯤ ꯅꯨꯄꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯕꯕꯥꯗ ꯕꯕꯥ ꯂꯥꯛꯑꯣ ꯏꯄꯥ ꯏꯆꯥ ꯃꯩ ꯑꯃ ꯄꯨꯔꯒ ꯂꯧꯐꯝ ꯑꯗꯣꯝꯗ ꯀꯨꯝꯃꯨꯁꯤ ꯀꯀꯥ ꯇꯣꯝꯕꯗꯨ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯍꯣꯏ ꯏꯕꯨꯡ ꯃꯗꯨꯅ ꯐꯔꯅꯤ ꯏꯕꯦꯝꯃ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯇꯣꯝꯕꯗꯨ ꯏꯄꯥ ꯏꯆꯥ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯕꯕꯥꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯈꯤ ꯍꯦ ꯑꯄꯪꯕ ꯃꯐꯝ ꯑꯗꯣꯝꯗ ꯅꯄꯥ ꯅꯆꯥꯈꯛ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯤ ꯑꯃꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩ ꯑꯍꯨꯝ ꯁꯨꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯅꯤ ꯆꯠꯂꯨ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯈꯔ ꯍꯧꯔꯨꯁꯨ ꯄꯥꯎ ꯑꯁꯤꯁꯨ ꯃꯈꯣꯏꯗ ꯇꯝ ꯑꯗꯨꯒ ꯅꯈꯣꯏ ꯄꯨꯂꯞ ꯃꯤꯑꯣꯏ 10ꯃꯨꯛꯀ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯨ ꯏꯄꯥꯁꯨ ꯌꯥꯎꯏ ꯂꯥꯛꯑꯣ ꯃꯤ ꯈꯣꯝꯃꯨꯁꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯄꯨꯄꯨꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯇ ꯃꯩꯔꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯝ ꯃꯌꯥ ꯌꯧꯔꯛꯄꯗ ꯆꯤꯡꯊꯛꯂꯣꯝꯗ ꯀꯔꯤꯅꯣ ꯃꯁꯛ ꯎꯗꯕ ꯁꯥ ꯉꯥꯒꯨꯝꯕ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯈꯤ ꯇꯧꯕꯗꯕꯨ ꯃꯗꯨ ꯅꯥꯊꯩꯔꯝꯂꯒ ꯀꯀꯥ ꯇꯣꯝꯕꯒꯤ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯇꯝꯅ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯂꯥꯛꯄ ꯍꯧꯅꯔꯝꯃꯤ ꯂꯧꯕꯨꯛ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯌꯥꯝꯁꯨ ꯃꯤꯑꯣꯏ ꯑꯅꯤ ꯑꯅꯤ ꯆꯥꯏꯊꯣꯛꯅꯗꯨꯅ ꯀꯀꯥ ꯇꯣꯝꯕꯕꯨ ꯀꯧꯗꯨꯅ ꯊꯤꯕ ꯍꯧꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯂꯧꯕꯨꯛ ꯂꯧꯐꯝꯗ ꯊꯤꯕꯗ ꯐꯪꯂꯛꯇꯕꯗꯒꯤ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯅ ꯆꯤꯡꯅꯕ ꯃꯐꯝ ꯑꯃ ꯂꯩꯔꯦ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒ ꯊꯤꯍꯧꯔꯨꯁꯤ ꯊꯦꯡꯉꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯔꯛꯈꯤ ꯑꯍꯟꯁꯤꯡꯅ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯄꯝ ꯂꯩꯕ ꯖꯒꯥꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯄꯝ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯅꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯊꯛꯇ ꯀꯥꯈꯠꯇꯨꯅ ꯀꯀꯥ ꯇꯣꯝꯕꯕꯨ ꯊꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯡ ꯃꯊꯛꯇ ꯊꯤꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃ ꯂꯥꯞꯇꯛꯅ ꯍꯧꯕ ꯂꯐꯨ ꯃꯔꯛ ꯑꯃꯗꯒꯤ ꯎꯔꯛꯈꯤ ꯁꯛꯐꯝ ꯑꯗꯨꯁꯨ ꯅꯨꯄꯤꯒꯤ ꯁꯛꯐꯝꯅꯤ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ ꯃꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧꯗ ꯀꯀꯥ ꯇꯣꯝꯕꯗꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯐꯨ ꯃꯔꯛ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯌꯦꯡꯕꯗꯁꯨ ꯑꯀꯤꯕꯅꯤ ꯃꯇꯧ ꯑꯗꯨ ꯀꯨꯆꯨꯁꯨ ꯗꯥꯏꯐꯠ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯏꯄꯠ ꯄꯠꯂꯝꯃꯤ ꯃꯕꯨꯛꯁꯨ ꯀꯪꯈꯠꯄꯒꯨꯝ ꯇꯧꯏ ꯃꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯀꯀꯥꯕꯨ ꯃꯈꯥꯗ ꯌꯥꯝꯅ ꯋꯥꯅ ꯄꯨꯊꯔꯛꯈꯤ ꯈꯨꯗꯛꯇꯁꯨ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯜꯂꯝꯃꯒꯗꯤ ꯈꯨꯗꯣꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯅꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯨꯗꯛꯇ ꯊꯤꯍꯧꯔꯤꯁꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯃꯇꯝ ꯆꯪꯅ ꯂꯥꯌꯦꯡꯕꯗꯒꯤ ꯀꯀꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯌꯥꯝꯅꯁꯨ ꯃꯇꯧ ꯑꯗꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯪꯕꯗ ꯀꯀꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯝꯃꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨ ꯇꯥ ꯆꯥꯎꯔꯦꯟꯒ ꯉꯥꯟꯕꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯥꯔꯁꯤ ꯍꯥꯏꯅꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯇꯨꯅ ꯃꯥꯒ ꯑꯩꯒ ꯌꯨꯝꯗ ꯀꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ ꯇꯧꯕꯗꯕꯨ ꯑꯩꯁꯨ ꯊꯕꯛ ꯋꯥꯠꯂꯤꯕꯅ ꯃꯤꯑꯣꯏ ꯑꯗꯨ ꯇꯥ ꯆꯥꯎꯔꯦꯟ ꯍꯣꯏꯗ ꯑꯩꯒ ꯈꯪꯅꯩ ꯄꯨꯟꯅ ꯀꯥꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯇꯥ ꯆꯥꯎꯔꯦꯟ ꯍꯣꯏꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯕꯛ ꯂꯣꯏꯔꯒ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯊꯤꯔꯨꯕꯗ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯀꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯄꯒ ꯏꯁꯥꯗꯁꯨ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯄꯗꯒꯤ ꯌꯨꯝ ꯇꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯑꯩꯅ ꯄꯝ ꯃꯌꯥ ꯑꯁꯤ ꯌꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯊꯥꯕꯜ ꯐꯔꯕ ꯃꯔꯛ ꯑꯗꯨꯗ ꯏꯁꯤꯡ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯈꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯥꯡꯀꯠꯄꯤꯌꯨ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯃꯥꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯥꯡꯀꯠꯄꯤꯔꯝꯂꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯂꯩꯔꯝ ꯃꯥꯡꯗ ꯑꯃꯨꯛ ꯂꯩꯔꯝ ꯑꯩꯒꯤ ꯂꯝꯕꯦꯜ ꯑꯗꯨ ꯃꯥꯅ ꯊꯠꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯇꯔꯪ ꯃꯔꯪ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯌꯨꯝꯗ ꯂꯩꯔꯝꯃꯤꯁꯤꯅꯦ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯇꯤꯟ ꯐꯅ ꯈꯣꯏꯔꯝꯃꯁꯨ ꯀꯌꯥ ꯀꯥꯟꯅꯕ ꯑꯣꯏꯈꯤꯗꯦ ꯇꯧꯕꯇꯕꯨ ꯀꯥꯂꯦꯟ ꯊꯥ ꯆꯪꯉꯛꯄ ꯁꯥꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯃꯥꯒꯤ ꯊꯣꯔꯛꯄ ꯃꯇꯝ ꯆꯍꯤ 10-20 ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯊꯣꯔꯛꯏ ꯍꯥꯏꯅꯔꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ